ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯈꯨꯗꯥꯡꯗ ꯒꯥꯔꯤ ꯁꯤꯗ꯭ꯔꯕꯁꯨ ꯆꯥꯎꯇꯣꯟ ꯍꯦꯛꯇ ꯈꯪꯏ ꯄꯨꯡꯐꯝ ꯑꯗꯨ ꯄꯨꯡ 4 ꯍꯦꯟꯈ꯭ꯔꯦ꯫ 4:30 ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯨꯡ 10ꯗꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯌꯦꯡꯗꯨꯅ ꯐꯝꯕꯅꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ꯫ ꯀꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯟꯗꯤꯂꯥ ꯈꯤꯡꯂꯛꯄ ꯇꯥꯗꯨꯅ ꯍꯦꯛ ꯈꯤꯡꯂꯛꯄꯒ ꯆꯪꯒꯗꯧꯔꯤꯕꯅꯤ ꯀꯥꯒꯤ ꯃꯅꯨꯡꯗ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ, ꯍꯣꯡꯕ ꯑꯗꯨ ꯂꯥꯛꯎ ꯍꯥꯏꯌꯨ, ꯆꯥꯎꯕ ꯑꯗꯨ ꯊꯤꯔꯨ, ꯀꯔꯤꯒꯨꯝꯕꯗ ꯊꯧꯗꯥꯏ, ꯐꯥꯏꯜ ꯑꯁꯤ ꯄꯤꯔꯨꯆꯣ ꯇꯣꯝꯕꯗꯨꯗ, ꯆꯥꯎꯕꯗꯨꯗ꯫ ꯑꯁꯣꯝꯗ ꯃꯟꯗꯤꯂꯥ ꯈꯤꯡꯂꯛꯄ ꯈꯖꯤꯛꯇꯪ ꯋꯥꯏ ꯁꯪꯕꯗ ꯕꯥꯕꯨꯁꯤꯡ ꯑꯃꯅ, ꯇꯥꯗ ꯆꯥ ꯈꯤꯇ ꯀꯧꯕꯤꯔꯨ, ꯀ꯭ꯋꯥ ꯃꯇꯞ ꯑꯃꯠꯇ ꯂꯩꯕꯤꯔꯨꯆꯣ, ꯆꯦ ꯑꯁꯤ ꯕꯥꯕꯨ ꯑꯗꯨꯗ ꯄꯤꯔꯨ, ꯑꯁꯤꯅꯆꯤꯡꯕ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯇꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯆꯥꯎꯇꯣꯟꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔꯗꯪ ꯇꯝꯖꯕ ꯃꯥꯒꯤ ꯄꯥꯔꯥꯗ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯁꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯎꯔꯨꯕ ꯅꯠꯇꯦ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤꯅꯤ꯫ ꯍꯥꯏꯅ ꯄꯨꯡ 4:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯥꯕꯨ ꯀꯧꯕ ꯃꯟꯗꯤꯂꯥꯗꯨ ꯄꯪꯇꯣꯏ ꯇꯣꯏꯅ ꯈꯤꯡꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯈꯔ ꯂꯠꯅ ꯈꯤꯡꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯒꯤ ꯁꯥꯍꯦꯕꯀꯤ ꯊꯕꯛꯈꯛ ꯂꯣꯏꯒꯟꯗꯦ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯗꯁꯥ ꯇꯥꯒꯜꯂꯤ꯫ ꯄꯨꯡ 4:30 ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯄ ꯑꯗꯨꯗ ꯃꯟꯗꯤꯂꯥ ꯈꯤꯡꯂꯛꯏ ꯀꯥꯒꯤ ꯃꯅꯨꯡꯗꯒꯤ꯫ ꯆꯥꯎꯇꯣꯟ ꯆꯪꯁꯤꯜꯂꯦ ꯃꯥꯒꯤ ꯁꯥꯍꯦꯕꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯦꯞꯄꯨꯔꯦ꯫ ꯄꯥꯛ ꯆꯥꯎꯔꯕ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯁꯥꯍꯦꯕꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯔꯤꯕ ꯁꯥꯍꯦꯕꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯊꯨꯕꯒꯤ ꯑꯊꯨꯕ ꯉꯥꯛꯇ, ꯈꯔ ꯊꯦꯡꯕ ꯇꯥꯔꯦ, ꯍꯦꯗ ꯀ꯭ꯂꯥꯔꯛꯀ ꯇꯥꯏꯄꯤꯁ ꯑꯃꯒ ꯀꯨꯝꯈꯤꯕ ꯌꯥꯗꯦ ꯍꯥꯏꯔꯨꯆꯣ꯫ ꯐꯅꯤ ꯁꯥꯔ꯫ ꯁꯥꯍꯦꯕꯅ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯔꯨꯔꯦ ꯍꯦꯗ ꯀ꯭ꯂꯥꯔꯛꯇ꯫ ꯆꯍꯤ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯕ ꯍꯦꯗ ꯀ꯭ꯂꯥꯔꯛꯅ ꯆꯥꯎꯇꯣꯟꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯈꯪꯗ꯭ꯔꯦꯅꯦ ꯆꯥꯎꯇꯣꯟ, ꯅꯈꯣꯏꯒꯤ ꯁꯥꯍꯦꯕꯀꯤ ꯊꯕꯛ ꯑꯁꯦ ꯃꯤꯒꯤ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯟꯅꯈꯤꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯃꯉꯥꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯊꯧ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯌꯨꯝꯗ ꯀꯨꯝꯈ꯭ꯔꯕꯁꯨ ꯐꯨꯅꯥꯛ ꯐꯥꯟꯗ ꯐꯝꯂꯨꯔꯒꯗꯕꯅꯤ꯫ ꯌꯨꯝ ꯍꯥꯏꯔ ꯏꯅꯛ ꯅꯛꯏ, ꯅꯈꯣꯏꯗꯤ ꯋꯥꯕ ꯇꯥꯔꯦꯗ꯫ ꯋꯥꯡꯒꯣꯏꯗ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯌꯨꯝꯕꯨ? ꯑꯧ ꯃꯥꯅꯤ ꯕꯥꯕꯨ꯫ ꯋꯥꯡꯒꯣꯏ ꯍꯥꯏꯕꯗꯨꯁꯨ ꯃꯆꯤꯟ ꯑꯁ꯭ꯋꯥꯏꯗ ꯅꯠꯇꯦ, ꯈꯨꯟꯗꯣꯟ ꯄꯥꯠꯀꯤ ꯍꯦꯛꯇ ꯇꯥꯏꯅꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ, ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯊꯦꯡꯅ ꯀꯨꯝꯂꯤꯕꯁꯤꯗꯤ? ꯅꯆꯥ ꯀꯌꯥ ꯆꯥꯎꯕ ꯂꯩꯔꯕꯒꯦ ꯅꯪꯕꯨ? ꯆꯥꯎꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯍꯦꯗ ꯀ꯭ꯂꯥꯔꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯒꯤ ꯃꯆꯥ ꯐꯪꯖꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯗ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯅꯪꯒꯤ ꯅꯆꯥꯒꯤ ꯏꯄꯥꯟꯒꯤ ꯆꯦꯕꯥꯎꯗꯨ ꯀꯨꯏꯈꯤꯗ꯭ꯔꯤꯅꯦ, ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯤꯅꯦ ꯑꯗꯨꯅ? ꯃꯥꯅꯤ ꯕꯥꯕꯨ꯫ ꯆꯥꯅ ꯊꯛꯅꯕ ꯇꯥꯡꯂꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯟꯅꯕ ꯉꯝꯂꯤꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯗꯨꯅ? ꯀꯗꯥꯏꯗꯒꯤ ꯀꯣꯟꯅꯒꯗꯒꯦ, ꯄꯥꯕꯅ ꯐꯧꯈꯔ ꯈꯥꯏꯕꯤꯕ ꯑꯁꯤꯅ ꯎꯔꯣꯟ ꯁꯥꯔꯣꯟ ꯍꯣꯠꯅꯔꯤꯕꯅꯤ, ꯃꯤꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯣꯜꯂꯦ, ꯅꯅꯥꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯁꯦꯜꯁꯨ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯍꯣꯏ, ꯈꯔ ꯋꯥꯅ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯊꯕꯛ ꯑꯁꯤꯕꯨꯗꯤ ꯂꯧ ꯎꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ꯫ ꯑꯩꯈꯣꯏꯗꯕꯨ ꯊꯕꯛ ꯇꯧꯔꯛꯄ ꯆꯍꯤ 19-19 ꯁꯨꯖꯤꯜꯂꯛꯄꯒꯤ ꯈꯥꯡꯂꯤꯕꯅꯤ꯫ ꯅꯄꯥꯡꯒꯜ ꯐꯔꯤꯕ ꯅꯈꯣꯏꯗꯤ ꯅꯣꯝꯕ ꯌꯥꯔꯤ, ꯑꯩꯁꯨ ꯈꯟꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯁꯤꯅ ꯃꯤꯔꯛ ꯇꯤꯟꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤꯈꯤꯕꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯕꯥꯕꯣ, ꯑꯩꯅ ꯂꯧꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯁꯤꯃ ꯇꯧꯏ ꯍꯥꯏꯕꯗꯒꯤ ꯄꯤꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯏꯝꯐꯥꯜꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯖꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯍꯦꯕꯀꯤ ꯃꯟꯗꯤꯂꯥ ꯑꯗꯨ ꯑꯃꯨꯛ ꯈꯤꯡꯂꯛꯂꯦ꯫ ꯆꯥꯎꯇꯣꯟ ꯁꯥꯍꯦꯕꯀꯤ ꯃꯅꯥꯛ ꯇꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯪꯉꯨꯕꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ, ꯆꯥꯎꯇꯣꯟ,
Ngasidi nahak aikhoigida yaurudaba yadre. Aidi kauthurehe. Sing khara khairugadaba lehori. Chauton tumina adum lepi. Sahebna mangolomda yengkhalai. Madu ubada Chauton. Phani sir. Asi haina hairei. Sahebna makha tarai. Wa amatang haibada harau khak khumdabasibu karigino Chauton. Ai hak ase nangbu adugi nachade nanai ai lamsina khara lapasida thabak changlamdaidadi yum thapi haibasi nangbu wakhal tahogdrabo. Chauton pakhum pifam khangde achumbani mahak lam thapa nakpagi wadi khalhogdabani. Magi changaknaba matawdu ubada sahebna namhang hangjilai. Khalhobra khalhogdabra haibune Chauton. Khonjel haifet wangna hairei. Chauton pakhum piba ngamdre magi asonba mafamda kit namduna hanglakpa sahebki wahangni. Madugi pakhum piba ngampham thokte. Khungangi achamba pion amana. Aiha khangi. Nahak numit chuppa thabak amata haibada marai tawi. Tukada thiduna lei haiba masigi phol karino haibadu khanganba phawba yarwani. Aiha migi mangnaba tongningde. Adumakpu masimadi khango. Asigumba thawalo leitaba hauna lonche khangdaba nathakta leiba mina thodabada ningai chawba aihak hainade. Chauton maru lukthakibadagi mako haigatpa ngamdre. Mamanaba mukna kangjai sanabada manam leibak taraktraba. Chauton adu utingbagumna chap leptuna adum marairare. Sahi kayagi sakrigi phol mahak phangle. Sikar tambiraba samu oire. Numidang mayumda halakpada magi nupidang nattana pumnamak Saba thakpa loinaramduna tumna hipnaramle. Magi nupina tumlamdabadu ubada mabu ngairiba male haiduna khajiktang nungai. Adubu mangonda makhol yaglapna hairei. Tolop hek phangmaga nongmani ni sidi yum ama leiri haibaga se karimata ningsingdrene ko. Aina ne kumai tawraklabadi phajaroi ko. Loisang karibani pion oirabine haiduna chak loiba ngaiba makhai chenja chaduna chenkhre. Adana khongrai satuna phamba makhai phamlure. Tholaklagana Imphal gi mamai nanbi potpham phambi singi lukmai matonda phamba makhai phamlaga nongyai matung yauraga yumda lakpa. Tolo phangbani haiduna wajau da ngangjeba sariba yumdadi lupa 10 da su phana pide. Ipamdagi honbadane aise awba mina kinare. Ibung ipapumna makna. Kangkhal gi manungdagi potha samtharai Chauton gi nupina. Nganglibadu taraga Chautondu nokningbagum poklakle. Mapi hongna machin makha phaireng tureng chingle. Mana loisangda toribaduga magi nupina sagaliba aduga khalubadagini. Amuksu ningsinglai magi thagi tolopki hingsap. Tolop charakpadagi ngasi phawada sotuna chabatana magi mathau oirai. Loisangi achau asangsingi karmagi potpang sithaban nate mahaksu. Potpang matamdadi thabak tawminarbini haiduna chebau khakchi thabide. Magi thokpadana ikaiduna lakte. Taurure ama ani nattana pangbirakpa natte. Makhoigi potpang hisap leiba natte. Migi machagi sosti pujadadi ahing athengba chaba thakpa loiba phawba seba asidang yaubiyu haiduna hekta mahaijalai. Yadre thogolon thokte. Magi dadi Babu Singh adu lawai arapada chatpa khudong chadi lakpiba natte. Ofista Sahib Singh Babu Singh Chakap amata oirbasu chaklen matamda thaknai chanai mahaksu mini. Nupa amani thakningi chaningi thaki. Tha mari manga thaklakpadagi chagini salaisu re haujikti. Nongmagi kap ani ahum thaktaba hainaraktre. Kanagumba masung mamanabasingna kaithel potpham changduna phagi jugai toba masu yauri. Jibanina tolop ki wadi kanasu hangnade. Thoknaraklagadi mi ama oibagi changda onai masu mini. Sagi sading de senbang ngauba misunate madi ngauningai leite mayumda haire tolop charabani haiduna mapana tongana pijari laikai singyel sel senthang mana pire khulgi kumai senthang magi saruk tamle mahoksana chagi sading yengdaba Chauton hinsap amuktang suri ngai hak aduda karimata lemdre magi tolop adu thabaki khaluraga amukai hena nongningla khongrai satpani hairi magi thabaktu aram khorang kumna makokkhre. Numidangi chak chadana magi phamungda chumdring adum changkhre. Mana tauribadu ui magi nupi tathotna. Chautonna lamyai koiba makhai nokmi tongna lepkhiba adudagi phamungda chumdring changkhibadu uraga ting sokla male. Hiplambadagi phuk haugatuna chairai. Mina hairaga tauge matagumna
ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯃꯨꯡꯗꯒ ꯆꯪꯈꯤꯕ ꯁꯥꯔꯤ ꯂꯝꯁꯥ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯆꯕ ꯁꯥꯔꯤꯕꯅꯣ ꯏꯝꯐꯥꯜ ꯅꯨꯄꯤ ꯃꯥꯏꯅꯥꯟꯕꯤ ꯀꯅꯥꯒꯤꯗ ꯂꯨꯛ ꯍꯥꯔꯛꯄꯒꯦ ꯏꯃꯨꯡꯒꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ ꯂꯥꯎ ꯀꯥꯟꯅꯔꯣꯏ ꯌꯨꯝꯗ ꯊꯤꯜꯂꯔꯥꯎ ꯑꯩꯕꯨ ꯆꯣꯡꯊꯣꯔꯛꯂꯦ ꯇꯥꯊꯣꯠ ꯐꯃꯨꯡꯗꯒꯤ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗ꯭ꯔꯕ ꯑꯃꯣꯠꯄ ꯃꯐꯤ ꯐꯅꯦꯛꯇꯨꯒ ꯁꯦꯝꯖꯤꯜꯂꯗꯨꯅ ꯃꯥꯒꯤ ꯇꯤꯡ ꯁꯣꯛꯄ ꯃꯇꯥꯡ ꯊꯣꯛꯂꯨꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯂꯛꯂꯦ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯨꯅ ꯑꯗꯨꯕꯨ ꯅꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯈꯪꯂꯦ ꯃꯔꯝꯗꯤ ꯇꯥꯊꯣꯠ ꯆꯨꯝꯅ ꯐꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯍꯦꯟꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯟ ꯃꯆꯥ ꯑꯗꯨꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜꯅꯆꯤꯡꯕꯗꯨ ꯇꯟꯐꯣꯏ ꯐꯣꯏꯗꯠꯂꯦ ꯏꯁꯤꯁꯤꯅ ꯇꯨꯝꯖꯔꯤꯕ ꯄꯦꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯁꯒꯟ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯒ ꯃꯅꯪꯒꯟꯗ ꯍꯨꯡꯒꯠꯄ ꯑꯣꯏꯅ ꯄꯣꯛꯈꯠꯂꯦ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯇꯥꯊꯣꯠ ꯃꯁꯥ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯩꯕ ꯍꯧꯔꯛꯂꯦ ꯆꯥꯎꯇꯣꯟ ꯃꯇꯧꯗꯨ ꯎꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯇꯥꯊꯣꯠ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯛꯈꯣ ꯍꯥꯏꯃꯤ ꯃꯤꯒꯤ ꯄꯣꯠꯈꯣꯡꯗ ꯐꯝꯃꯨꯕꯗꯤ ꯂꯥꯏꯔꯗꯨꯅ ꯌꯨꯝꯗ ꯌꯧꯔꯛꯂꯤꯕꯁꯤ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯌꯧꯔꯛꯂꯕꯅꯤ ꯑꯁ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯗꯕꯁꯦ ꯏꯀꯥꯏꯕꯨ ꯏꯃꯥꯈꯣꯏ ꯕꯥꯖꯤꯈꯣꯏꯅ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯣꯛꯅꯔꯒꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯥꯛꯈꯣꯃꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯌꯨꯛꯇ ꯆꯥꯛ ꯆꯦꯟꯖꯥ ꯆꯥꯗꯨꯅ ꯆꯦꯜꯂꯤ ꯍꯥꯏꯔꯤꯕ ꯆꯦꯟꯗꯕ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕꯀꯤ ꯃꯆꯥ ꯑꯗꯨ ꯃꯍꯩꯁꯪꯗ ꯊꯤꯟꯕ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯅꯤ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥ ꯅꯤꯡꯊꯤꯅ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯥ 110 ꯔꯣꯝ ꯑꯁꯤꯅ ꯀꯔꯤ ꯀꯣꯟꯅꯒꯅꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯑꯗꯨꯗ ꯀꯌꯥ ꯌꯥꯝꯅ ꯆꯪꯈꯤ ꯅꯍꯥꯛꯀꯤ ꯂꯥꯏꯀꯠꯅꯕꯗ ꯀꯌꯥ ꯄꯨꯊꯈꯤ ꯆꯍꯤ ꯆꯨꯞꯄ ꯑꯁꯤ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯪꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯆꯥꯔꯛꯂꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯕꯥꯖꯤ ꯈꯣꯏꯅ ꯐꯧ ꯈꯔ ꯈꯥꯏꯕꯤ ꯑꯁꯤ ꯈꯛꯇꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯪꯒꯤ ꯏꯅꯐꯤ ꯑꯃꯠꯇ ꯂꯩꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥ ꯀꯨꯏꯔꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯤ ꯄꯪꯋꯥ ꯋꯥꯕ ꯅꯠꯇꯦ ꯆꯦ ꯅꯨꯡ ꯈꯔ ꯆꯠꯄꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕꯇꯨꯒꯤ ꯃꯔꯅꯥꯏꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗꯅꯦ ꯂꯣꯏꯔꯕꯅꯤ ꯉꯁꯤꯁꯨ ꯁꯤꯡ ꯃꯣꯟ 3 ꯍꯣꯜꯂꯒ ꯈꯥꯏꯔꯝꯂꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯁꯤꯡ ꯍꯣꯟꯕꯒꯤ ꯃꯐꯝ ꯂꯩꯔꯤꯕꯁꯤ ꯆꯥꯎꯇꯣꯟꯅ ꯂꯥꯇꯦꯟ ꯊꯥꯎꯃꯩꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯥꯊꯣꯠꯀꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯇꯤꯡꯊꯣꯛꯂꯛꯏ ꯍꯥꯏꯒꯨꯝꯂꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯃꯈꯨꯕꯥꯛ ꯑꯗꯨ ꯏꯉꯥꯡ ꯉꯥꯡꯅ ꯄꯣꯛꯊꯣꯛꯄ ꯎꯔꯦ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯃꯤ ꯀꯥꯕꯒꯤ ꯋꯥꯔꯧꯖꯕꯅꯤ ꯃꯥꯒꯤ ꯀꯅꯥ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯑꯃꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯥꯎꯔꯨꯕ ꯃꯇꯤꯛ ꯂꯩꯕ꯭ꯔꯥ ꯃꯊꯪ ꯑꯣꯏꯅ ꯆꯥꯎꯇꯣꯟꯅ ꯃꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯌꯦꯠꯀꯤ ꯂꯦꯡꯕꯥꯟꯗ ꯁꯤꯡ ꯄꯨꯔꯛꯄꯒꯤ ꯇꯉꯥꯡ ꯄꯣꯝꯊꯥ ꯍꯩꯊꯥꯅꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯍꯜꯂꯤ ꯇꯥꯊꯣꯠ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯦ ꯅꯣꯡ ꯅꯤꯅꯤꯗ ꯀꯥꯡꯕ ꯅꯠꯇꯦ ꯉꯁꯤꯅ ꯁꯤꯡ ꯈꯥꯏꯔꯦ ꯍꯌꯦꯡꯅ ꯃꯥꯒꯤ ꯌꯨꯝ ꯃꯤꯔꯥꯡ ꯀꯟꯊꯔꯝꯃꯨ ꯍꯥꯏꯔꯛꯄ ꯌꯥꯏ ꯂꯧꯔꯣꯛ ꯄꯟꯊꯥꯗꯅ ꯐꯧ ꯌꯩꯔꯒ ꯄꯦꯛꯄ ꯍꯣꯟꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯅꯤꯅ ꯃꯈꯣꯏꯕꯨ ꯈꯪꯍꯟꯒꯗꯕ ꯏꯀꯥꯏ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯏꯀꯥꯏꯕ ꯑꯩꯒꯤ ꯊꯕꯛ ꯃꯇꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯑꯩꯅ ꯏꯀꯥꯏꯔꯣꯏꯗꯕꯅꯣ ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯊꯣꯡꯂꯝꯕ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ ꯇꯥꯊꯣꯠ ꯇꯧꯐꯝ ꯈꯪꯗꯅ ꯆꯌꯨꯡ ꯎꯌꯨꯡꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯄꯣꯛꯊꯣꯛꯂꯕ ꯃꯈꯨꯕꯥꯛ ꯇꯉꯥꯡꯕ ꯄꯣꯝꯊꯥ ꯍꯩꯊꯥꯅꯕ ꯃꯔꯦꯡꯖꯨꯝ ꯎꯔꯨꯔꯒ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯊꯨꯒꯥꯏꯕꯗꯒꯤ ꯁꯥꯎꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯪꯒꯟꯗ ꯇꯤꯡ ꯁꯣꯛꯅ ꯀꯞꯂꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠꯅ ꯐꯣꯏꯗꯠꯂꯨꯕ ꯀꯥꯡꯈꯜ ꯄꯨꯂꯞ ꯇꯥꯗꯨꯅ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯈꯪꯗ꯭ꯔꯕꯒꯨꯝꯅ ꯇꯥꯊꯣꯠ ꯎꯌꯨꯡꯒꯨꯝꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ ꯆꯥꯎꯇꯣꯟꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯈꯥꯗ ꯑꯣꯟꯊꯗꯨꯅ ꯑꯗꯨꯝ ꯃꯔꯩꯔꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯊꯣꯠꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯈꯣꯏꯒꯤ ꯁꯥꯍꯦꯕꯇꯨꯒꯤ ꯃꯤꯅꯥꯏꯃꯛꯇꯤ ꯅꯠꯇꯦꯗꯅ ꯅꯆꯤꯟ ꯑꯗꯨꯛ ꯂꯨꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯎꯇꯣꯟꯅ ꯃꯉꯛꯇꯃꯛ ꯍꯥꯏ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯊꯣꯠꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯈꯪꯗꯕ ꯅꯠꯇꯦ